था तरा तरे हेंजिलक्लबा मणिपुर की इरांग असिगे वारोइसिन अमा पुरक्नबा मणिपुर लेंगाकना कन्न होटनदुना लाखिबा दुगी महै अमा ओइना हयेंग मणिपुर लेजिस्लेटिव असेंबली के स्पीकर थोकचोम सत्यव्रता Agriculture Minister T.H. Biswajit, Works Minister Govindas Konthojam, Health Minister Dr. Sapam Ranjan, MLA Thokchom Radeshyam Yauna, Lengak Paibada Yauriba, Meetei Minister Amadi MLA, Naga MLA Amadi, Minister Kayaga Luinana, Kuki MLA, Minister Khara Yauna, Warisa Naragani, Union Home Minister Amit Shah Meetei Makada, Hayeng New Delhi-da pangthok-kadouriba meefam asi, Karamba mafamda pangthok-Dra Haiba Tamba Ngamdari, Delhi-dagi fangba yamna thazaba yaba pau amagi matung inna hayeng numit yungba matung pung ama makai tabada meefam asi pangthoklagani haidi pau adugi matung inna hayeng famgadauriba meefam asida saruk yanaba kidamak minister amadi MLA kaya hanadagi Delhi-da leinaba yawbaga loinana ngarangdagi mathang Delhi-da changakkibani ngasi suwari sanaba sida yawgadaba MLA amadi minister kharasu Imphal thadoklaba yana leidi pangthok-kadouriba meefam asige mangoinana ngasi numidang wairam athengbada minister amadi MLA singgi oiba meefam amasu pangthoklaba yana lei haidi amaromda Hayengi wari sanagadoriba meefam asida saruk yagadaba sing Union Home Minister dagi masa da saruk yanaba khanghalakpa oibana kana saruk yagani haiba chapchana haiba ngamdari adum oinamak Meitei amadi Naga anigi minister amadi MLA singda saruk yanaba khanghalakhiba singdi chapchana adumak meefam asida saruk yaraba yana lei adum oinamak Kuki gi Mihut singdi hayengi meefam asida lagoi haina pau tabasu lei haina pau aduna makha tarakli Panba yabadi thasigi tang tarada construction workers singi night shelter building ahum sangabagi thauramda hauzik thokliba irang asigi waroishin puraknaba furup masil gi marakta wari saba haunabake pau fangle athuba matamda wari sanaduna waroishin puraklagani lengakna waroishin puraknaba hotnariba sida miyamna su sogat piu haina chief minister nongthoma birenna phongdokibani